Ahan mamaktada nongthak nongkhani gi mapu ibungobu thamoi tingna thagatsari loinana ngasi IPJIT ministry na sandoksariba channel asibu yengbiriba tabiriba khwai pumnamakpu ikai khumnaba utsari ngasi su channel asina puduna laksari Khamnung Leibaak haiba wari asigi aroiba tangka ngasi ke tangkak asina tamjari Khamnung Leibaak ki asingba mapau adu wari oina lithoktuna hausik taminarasi Khamnung Leibaak aroiba tangka Ayan bada laisuni say humpu taruk pada taragi nito eduda isyo gawain na hairi badu yang winasi aduga helai nito ibungo da lengdra banung siwa dulay maram ibungo da nipung kudingda mana tawjaba thubuki matung inna manapi diri ayuk aduda ka adugi manungda prabhu na ekoi bu uhon bire mahana ekoi gi kut sabiduna ekoi ahuba araw ba makul aduda kumtaki aigi thamoi kibana pittalami aina madu sandona phawba takpa ngamde asimadi aina khanglami madudi aina pairiba prabhu gi kut adu nathuk hankiba yade aigi puninga phawjaki jisu na aigi punsini aduga aigi mangalne amasung aigi asa pumnamak mangonda lay nalamdrabadi ay mafam aduda lay horamgani ay mafam aduda takkani haibasi ay kedongweda su khankiba layte asigumba mafam ama layramgani haiba phawba thajaramde Kristan ama oiraba phawbadasu aina matam pumada khanki madudi atama sibu sengdokpagi mafam haina deba mafam asibu norok haiba aduni haina adu wisona norok ya sengba oiba masing adu aingonda utpire aikoina norok haiba mafam aduda tumba matamda mafam adu nippadawna tawba ama aina phawki matamduda mafamduda layramba layam pumnama mathan lodaba chensim kirami maramdi makoi kana amuttana prabhu gi mangda kuina khangba ngambagi thona layramde mafam aduda phajinduna thamliba atma singa hauna lawbagi makol aina taki maramdi makoina naziki jisu mafam aduda lenglai haiba khanglami makoiba thadok piba ngamba mi amakha mafam aduda lei haiba makoina khanglami adubu madu makoi aranda kanadaba asa oireba phawbada makoi khudimangna madugi asa adu leirami aiko jisu gulaya na question maduna salame adaga nupa nupi lana ba singa leipam adula tungki masa pumna maina yom sinduna leiramba nupi amada jisu na on sinduna yenglami jisu na mabu yengbada ma sa eba mai adudigi tapna sa thorak bahurami ma ke anaba amadi awaba singa de lepa leiramde aiko ni uwa panglami madudi nupi adu masa da pi thongamde amasung mapan thungi hakchang kaya pumna ma uwa phangami magi masa adu yamna motkre aduga manam su yamna namthirami masam mana ifa farami amasu magi masa mathakta napu masu haifet sangba asangba lekhom tairami magi mit yawramdre aduga simban sing adu macet kenkre nakongi ahoba makhul sing adu natana mana ani dudi yawramdre akaba amuba makhut sing aduna mamai dudi kelat pasadu sing adu kungalami aduga hanigi mafam aduda amuk mention na ba orderami adugu asumna tawbasina mangod amuk hena sathina nawa phawrami matamda mahane mangat haiduna hena kanna phawbu lawrami magi lawba du lep nairamde ma masa apumba tinsinga yomrami aduga mapamda magi pambum adule yesin bilin amasu leirami len adugi masa adu yamna thai aduga tinkhang sing pale nupi adugi masada masing 666 haibadi tatruk ko humpuga taruk hatlaga tharami Revelation chapter 13 verse 16 to 18 da haiba sa adugi masingni nupi adugi thabak adudana yot kumba plate ama chena hablami plate adu equine khangma ngamdaba datu amana sabani madu maina manghanba nataga sakthik hanba ngamlamde plate adugi mathakta kariguma khara loan amagi mayekta irami adugu iriba adu equine khangba ngamlami madu pabada sumna hairami aina nupa lanabagi thabak tawrubana mafam achida lay jisuna mabu ubada mangoda hanglami elena nang karigi mafam asida layribano elena na prabhuda khumnakum matamduda magi masa adu nabada khangba ngamdraduna thokpa thekpa khoiba tawrami aduga mahana hairami madudi mahana
ꯂꯥꯟꯅ ꯅꯨꯄꯥ ꯇꯤꯟꯅꯔꯨꯕꯒꯤ ꯃꯔꯝꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯄ꯭ꯔꯚꯨꯗ ꯃꯥꯕꯨ ꯉꯥꯛꯄꯤꯅꯅꯕ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁꯪꯁꯪꯅ ꯎꯕ ꯍꯧꯔꯝꯃꯤ ꯃꯥꯅ ꯁꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃꯒ ꯂꯣꯟꯅ ꯐꯤꯗꯤꯟꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯐꯃꯨꯡꯗ ꯂꯩꯃꯤꯟꯅꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯗꯨꯅ ꯑꯆꯧꯕ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯑꯦꯂꯤꯅꯥꯒꯤ ꯃꯅꯪꯒꯟꯗ ꯊꯤꯟꯊꯔꯝꯃꯤ ꯃꯍꯥꯛ ꯁꯤꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯒ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯅꯣꯔꯣꯛꯇ ꯄꯨꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯁꯥꯗ ꯐꯤ ꯊꯣꯡꯗꯨꯅ ꯁꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤ ꯅꯣꯔꯣꯛ ꯑꯁꯤꯗꯁꯨ ꯃꯍꯥꯛ ꯐꯤ ꯌꯥꯎꯔꯝꯗꯦ ꯅꯣꯔꯣꯛ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯇꯧꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯪꯒꯜ ꯑꯗꯨꯗ ꯌꯨꯡꯈꯤꯕ ꯊꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯔꯣꯛ ꯑꯁꯤꯗꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯅꯣꯔꯣꯛ ꯑꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ 8 ꯁꯨꯔꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯤꯕ ꯑꯗꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯌꯤꯁꯨꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯂꯛꯈꯤꯕ ꯑꯐꯕ ꯋꯥꯄꯥꯎ ꯃꯗꯨꯗꯤ ꯌꯤꯁꯨ ꯈꯛꯇꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕ ꯉꯝꯃꯤ ꯍꯥꯏꯈꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯗꯃꯛ ꯑꯃꯁꯨꯡ ꯅꯣꯔꯣꯛꯇ ꯂꯩꯔꯤꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯁꯨ ꯌꯥꯝꯅ ꯊꯦꯡꯃꯟꯈ꯭ꯔꯦ नुपा नुपी लानबा अरानब लमसकी मरमदा प्रभुगी वाहिना यामना मयक सिंगै खुदा ताकपी नुपा नुपी लानबा हाइबसी लोहोंगदुना मतै मनाव ओइबगी लैमिनबा अदुगी ओना तैनबदा अरानब लंबीदा लैमिनदना मरी सेमबने आहानब कोरिन्थिया 13:13 सुमहाय चिंजाकना पुक्की दमक्तनी अदुगा पुक्ना चिंजाकि दमक्नी अदुगु ईशोना अमबुसु मांगनगनी तोइगुमसुं हक्सांगी मरुंबी थबक्की दमक नते प्रभुगी दमक्नी अदुगा प्रभुना हक्सांगी दमक्नी अदुगा 1 कोरिन्थिया 13:9 हाय मरुंबी थबक अदुदिगी सेंथोउ मीने तौबा पाप खुदिंग हक्सांगी मपांदगिनी अदुबु मरुंबी तिनबा महक अदुना माकमकी हक्सांगु येंगदुना पाप तौबने जीसुना नुपी अदुगा वारी सानबा लोइरबा मतमदा नुपी अदु असुबु मैगी मरोल अमन कुपसिंकिरमे अदुगा इकोना माबु उखिद्रे अदुबु मागी हक्चांग अदुबु मैना साकपिगे मखोल अमसु अकीबा फंगने लावबगी मखोल अदुदि तारमी आइना मदुसिंग अदु आइगे वाहाइना संदोना ताकु नमदे आइकोना प्रभुगा लोइना सिमसलकपदि बंगोना इकोते बफम अदुदा लेरबा मी पुमनबसिंग अदुबु उत्पीरमी मकोय अदुदि लाइव लाक्पसिंग मंत्र जादु तौबा नत्रगा मित्रं तौबा मियोइसिंग लमचक नाइदबसिंग नुपी नुपा लानबसिंग मिनंबा ngangbसिंग अमदि नुपागा लौनबा अमसुंग नुपीगा लौनबसिंग असिने आइकोना यामना किबा पोगलमी आइकोना ख्वाइदि पामजिकिबा अमक हाइबबो आइकोय मफम अदुदि थोकपा सिने अदुबु जीसुना मसी हायमी मदुदि मसी पोनमसिंग असि येंग दरकार ओय मरमदि आइकोना अतै सिंदसु तमलुदुना मकोयना थाजबु ओइरनबनी आइकोना मखाताना जीसुगु लोइना सलमी अदुदि बो माकी मखुतना आइकोयबु सेना पाइबिरमी आइकोय मफम अदुदा असुम लाकपदा आइकोय करिगुम मफम अमदा लागलमी मदुदि मफम अदुना एबु पुहिं सिंसिंकी मफम अदुदा आइकोयना सही 19 सुरबा नहा पखन मसा अमा उरमी माक्सा इबा मैगी मयाइदा मक्वांग फावबु यामदुना थमलमी मंगोंदा करमना ओटनैबीबा अमदि मागी अवा अना अदु आइकोयना तपसाना उबा ngamlamde अदुबु मसिंग 763 हाइबदि 666 हाइबा मसिंग अदु मंगोंदा हक्तुना थारमी मागी थबाक थारिबा दातुगी प्लेट अमदा अई महौसागी ओइबा अचंबा पुंसी मरेल अमदा हिंगलुबना मफम असिदा लैरिबनी हाइ इरमी मानी जिसुबु उबदा मागी खुतिंग थोक्तुना माबु नुंसिबिनबा हाइजरमी प्रभाव पद तराग मरी पद तराग निथोइदा ईश्वर वाइना हाइ कनागुम मी अमदा सुंबन मालन बलंदी अमलै अदुबु ममैथंग मदुना सिबिग लंबेल ताहनकी प्लेट अदुदा इरिबा अई महौसागी ओइबा अचंबा पुंसी मरेल अमदा हिंगलुबना मफम असिदा लैरिबनी हाइबु वाइसिंग अदु पारुरगा आइखोइना प्रभुदा हंगलमी प्रभु मसि करमनो ओइरिबनो मी अमना असिगम मरम असिगदमक्तबु मफम असिदा लाप ओइथोप याब्रा अदुदगी जीसुना मंगोदा हंगलमी एंड्रू नंग मफम असिदा करिगी लैरिबनो महाना खुंगलमी जीसु अइना तैबंपांद लैरिङैदा अइना खनखे मदुदी मी हाटबा अमुसुं हुरानबा असिखक पापनी
aduga maram sina ai kaido ngai desu nangonda naksinanaba hotnakide Psalm number 9 verse 17 da Shurduain hai Taktaba singidi asibagi kayata tabana aroibani mapui bungobu khongau naba singisu masimagni Lasimi kaya amana tobugumna kambagumna Andrew su pap haibasi kanuk naina kaidukna so baswega amasyamzaki mi kaya na pap haibasi aduguma mi hatpa urang kinki tauba adukutini haina khallei aduna aduguma pap sing adu taudana mahoksaga asanga punsi mahing amad leirabadi iso minudrebasu yare masana adum sirga salagadabani haina makoina khalli asinama masi aranda wakhani maramdi Andrew haibanaha adunasu adumna khanduna iso thihaudabana aran kubam thungau kidi aduna ngasi mahak norok haiba mafam asida awaba khangbani Bible na yamna mayek singli tak imadudi pap ki atawmal di sivani adubi sogi kudondi lomba naida hingba aduni Romans chapter 6 verse 23 Makhatana Bible na ikoy pap ki matanda ngangu matamda maduna kay dengwe su pap simbukang naina kaidokte maram di pap haiba makhay asidi adumag pap ni Andrew na Jesus bulachna na bagdi kanya na bagdi tanza phamki adui so na mangwan pikra bukung saba do mahana lokide mahak prabhu khang na bagdi tanza nisiya phangambaya adu mahana prabhu sukang khanging kide aduna maram oiraga mahak na sinrok haiba mathum sid leiribani adudigi so mai mapai amana magi masaba kupsingki adudigi ikoy na mabu amukna ukidre ikoy makata na Jesus golone na salami thapa amada ikoy na kari makhara sa matungum pot amana mathigi makhana tarak urami ikoy na naksalakpa matamdari mikup adudang norok lakpa sikhaba mising thawai oiramki Jesus Christ ba makoy gi tamoning da lawsing khitana sikhiba mising makoy norok thungnami ikoy na naha amalayam sing yom sing kidana magi masa adu mang tahan kiba adu urami kodak adu makida magi masa da tin sing yom ba urami mana lawki nat masi karino togo ay mapum masida lebo pande lepo masi mam oirasano ay bu mapum masida lo tokpyo mahak sikhravni haiba phawba khangjerambe amasung mahak magi thamoida Jesu yaudana sikhi patabalayam singa mahabu karem nabirami aduga pattana magi masa adugu hoknaidana awa ana pibirami adudagi magi laibakta masing satruk umputaro 666 haiba number adu torokame amas magi thabakta datu gi plate amaga yaurame aikoina mahana norok lakgi maram adu khangtrabasu aikoina masimadi khangame madudi mag asidagi amok ana thokpa yararoi Babu le koy haira mi matudi norok leire mi pum na masigi awa na si adugo ba wayin gi nimit adugo na amok na kan gani makoy na siguma sathi khaba amadi akiba phangna awa na hudi khangi ba sinadi adugo ba wayin gi nimit adugi matindadi kayamuk ina awa na khangini haiba du aigi wakhal lamba ngambe ai koy na mapum madura ngang singa matu kide koy na jati kaya gi nupa nupi sing na oiba mi sing lising urami adum oinama norok haiba mapum asidadi jat dijar kanuk na da amat leite pun namak chera Naba amadi awat anay kangnanaba lakrabani mafam adudi laiba mipung kudinga khwaidigi pamnaba amakut lay madudi yamdrabada second amatan mafam adudi thoknanabagi tanja adu khattane makoy na simasi pamki madudi makoy gi laitun singbu tekat hananaba ising drop amatan phangba duni Bible da yauba ina kunda nupa amagi wari lukta taraga tarukta taraga mapan aduda iriba adumangni adubu masi oithokpa yaramde marande makoyna makoygi lomba naidaba thawai gi pandukom adu hana na khankhre makoyni so yaudana mafam adu sanna balap chiki isona kanaba su norok haibadi Khamnung Leibaak adu thaba pamde thasu thadi mipum kudimona mana tawje bathaki matung ina norok ta thungbani Galatians chapter 6 verse 7 da isoga wainai asoiba lehngano isobu kare daroi dabdi mi amana khunki batumak mahana madu lokani ngasi na ki lomai deba pathum adu hongdok hongchin tawnanaba na ki asoba tamta adu lei Jesu na hojik thawba ngairi aduga Bible na hai madudi aikoina englingida aikoigi asas leiri ngasi nang hingle masi ki tanja simangangano masina aroiba tanja adu oibayai iso na nakribu phaujan bisino matang sida IPJIT ministry na sanduk jariba Khamnung Leibaak haiba wari asigi aroiba tangkat
लोइसिनजरे वारी से ताबीरगा अदम की थमोइदा करी फाउबीबगे एकुगी कमेंट बॉक्स ता संबीरगा इबीरउ अदम की थमोइदा फाउबसिंग एकुइना हराउ तयामना एकुइना लोइसिनजगनी लोइना ngasi adom na tayong pan basta hinglingin batam masida ekoi pumnamak nang ai na tayong pan basta leirengin batam masida ekoi na thawai go iba kan thumpham abigi maranda bap taminasi khminasi ngasi lizari bo wari asi chamjin thajalaga ngaihat ki entertainment gi damak te puthok se bo wari na tade masi aseng amak thoki bane ishona na miwi ba kri ba sakki mate nungsi bi ba dumak na norok haiba sing tasing gum mapham ne masi tasing na lai masi de karam miwi sing lai haiba si ngasi gi testimony gi wari sing ati tabiraga adom je soidan khangbiram lagani ngasi gi de matang ngasi de chinjarage mathunda amuk atop wari amamuk IPJIT ministry na putro laksege tabi kharo khudi maktu ishona bol pibi bo oisno amen